ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯗꯦꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕꯒ ADCꯒꯤ ꯃꯤꯈꯜꯁꯨ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. Birena ꯍꯥꯏꯈ꯭ꯔꯦ꯫ Manipur Sarkar asina skill development amadi entrepreneurship da ahenba mijeng thamdara makhal makha kya gi policy program paikhale haina Minister Hekam Dingona phongdokre. Sumang Lila asi Bharat ki tongan mafam singda lariba folk traditions singa changdamnabada noptraba maromdom lepchaba ngamlaba yumbi chelaba performing art form ni haina Dr. Ratan Thiamna Singh Thakre. Drug lalonba ahum BDF personal anina lupa lakh ama lauraga thadok lamlei tungda police na thadok kiba drug lalonba mioi ahum yauna BDF ani ado fagatkrei. MAMI TV के Manipuri Prime Time News में इंताबरीबा सिंगबु चन MAIBAM ना खुरुमजरी हौजिक पाउ संदोना पिजरी Social Welfare Department की रिपोर्ट मतुंग इना लमदम असिदा ड्रग एडिक्ट ओइबा मियोइ मसिंग लाख अमगा लिसिंग कुंट्रा लैरे तसेंगनमक मसिमक मिपाइनिंगाइनी एखोइ खुदिमकना एखोइगी तुंगी मिरोल कलहौनबगी दमक होनफम थोकले लेंगा की माइकैदगी अथुबा मतमगी मनुंगदा तोंगान तोंगान मफम सिंगदा ड्रग डी एडिक्शन सेंटर मरी मंगा हांगदोंगनबा थौरांग पाइखले हाइना चीफ मिनिस्टर N. Birena हाइक्रे ngasi paumi singa unaba amada chief minister N. Birena haiki hauzik lengang drug de addiction center ama hangdokliba asida mayai kabani sa sizinaramba naha kaya niyam chumna laingba amadi mayai kabani sadagi laptop khannaba kanna honari paumi singa unaba da MAMI TV ki staff reporter inaubana hangkiba wahang amagi paukhum piraduna chief minister na makata na haiki Panchayat amadi IMC ki mikhal pangtoknaba thaurang tawre matam lekre adum oinamag ADC gi su mikhal pangtokpa yarabani adubu delimitation gi thabak loishindabana mikhal pangtokpa yadre delimitation gi thabak loire haina hill areas committee na report hek pirapaga cabinet na mifam pangtokna mikhal gi matam lepkani state asigi kendra homfu gi photo yawa electoral roll fongbada voter lak amaga listing kontra rom misak Manare haina handa Congress Party na CEO da wakat kiba adugi matang da lengak asina hana khangduna madugi matang da thizina ba mari lenaba singda mangzongna na khangkhan badagi thabak paikhatpa haukiduna voter listing kuntra rom kakthatkre haujiksu thizin bagi thabak chathari lalamba singloina bak lauthokani haiki Rehabilitation center ekone government ge mata ushi appreciate of moi masana victim addict chinduna haide adumaina de de to bide ekoi idi fajana doctor oi chaga da dosi handara ka thadok na to bani ado ata yei buning private ki leiru mayam si kari do uno de koi visit butta le ado yani ne masi government ni masi khari yam hem kala ka dikhala ka da koi drug addiction ni kano se habangam aduna koi drug addiction center si mafam Mari mangada atu mo tanda hantu mo sumpo na siya. Marami properly treatment ang sanay. Kanga atu to kana gumbas khara dai loina da habi nate business ki type to center ne har ga thamak ko yawogi information su like nate. Sima nahi mai amna loina habi nate but ekoi the public information. Kaino ki 1,30,000 tawre aina nahan thama ma law ne Wai ngarang ni chen sa ba nahan ai law ko 1,30 le me ma lu ye ko ta ba ho re ai ni to ta ba ko ko sa to valid to be to ha na do to ni na ma bi 36,000 rupees ka ko ai law ko dan do 1,30,000 आता ले हो गई तो सिंगल हो परम साथ बस सिंगल का तक करनी एडीसी की सी कोई उसी कोई पंचायत की अदगी कनो की म्युनिसिपैलिटी की लोया मतलब ले प्रे लॉक को है तो मिनका एडीसी की जो कोई लॉक को ना
रेडी लेगा तो वही हेल्थ कमिटी ने कि वही डिलिमिटेशन में तो वही एडीसी से डिलिमिटेशन माइनर डिलिमिटेशन वही लेवल में तो अदु लोई अदु की रिपोर्ट में कोई फिर कर अदु की रिपोर्ट में फिर कोई कैबिनेट का कोई मतलब लेफ्ट करो तो हेल्थ कमिटी की लड़ाई अदु की सर्वे डिलिमिटेशन रिपोर्ट अदु लापो नहीं White collar job mipum khudingmak phangba haibasi oithoktabani maramsina Manipurda thengnariba thabak phangdabagi samasya asi koknabagi damak Manipur sarkar asina skill development amadi entrepreneurship ta ahma meeting thamduna makhal makha kege policy program paikhale hainangasi skill labor employment and entrepreneurship minister haikam dingona phungdoki Wafam asingasi Modi lengana chai mapanda OBC gi yaifa thorang haibet team gi asigi makhada BJP OBC Morcha Manipur Pradesh na senduna Imphal da leiba JN Manipur Dance Academy da pangthokiba entrepreneurs meet da phongtokibani thoram aduda BJP Manipur gi president A Sarda Devi MKVIV gi chairman and Nimbus BJP Manipur gi vice president Elminawan Dasing amadi BJP OBC Morcha Manipur gi president Rajkumar Nongjan Khomba meitine thoram mapu amadi akhanaba mitunglen oina mathang manau naina saruyake program asiga mari lenena English singani kuni thoigi SSLC examination da mark yamna wangna pass tawkiba OBC gi mahairoi tara bosem na recommend toropaga loinena manamathum sing yathoki athoiba mitung lengi warol piraduna minister dingona hai state asibo chawkat naba khonabada naharol sing achawa thodang lei BJP sarkar laktrungai da naha kaya tangdu leitadana leramba asi hojik BJP sarkar na lakpadagi achawa ahongba ama over fanglakli hojik ti naha kaya ama masa masag innovative idea kaya pudoktuna self reliant oina bagidam padamda sanglakliba asi yamna thaganingai ni kanna akhoi gi leiriba akhoi gi Manipur gi leiriba naharon sing khalaiba naharon sing se akhoi kamai tawna makhoi da Manipur se akhoi gi white color job khatana ani he tawje Manipur se white color job khatana kana thamang ne na khallaga da madunda naha sing se government job ma tahoragadi haibi pot se da hena pamnaba hena dum da tanaba on tawsina mar mar kanda kana mipum khuding makta leiriba khalaiba naharon khuding makta thaupi bagi kano si khudung chaw si leitabani na madugi makhoi da makhoi idea adu makhoi wakhalo du kano taw boina makhoi awareness ti boina makhoi government su aru leiriba makhoi gi party na su kanna hona jaraka da sigba program si makhoi tawjabani Manipur State Sumang Lila Council na senduna konhumdoi suba Sumang Lila numit amadi Iboyama Award Presentation Palace Compound leiba Iboyama Sumang Lila sanglen da pangtokre thoram aduda athoiba mitung lengi warol piraduna Chorus Repertory Theatre gi Chairman Dr. Ratan Thiam na phongdokibada Manipur gi Sumang Lila asi Bharat ki tongan tongan mafam singda leriba folk traditions singa changdam nabada noptraba maromdom lepchaba ngamlaba yumbi chelaba performing art form amani masibo ekoina malem gi thakta saukhat hange haiba tarabadi space mathautai hanagi Sumang Lila gi machat adu matam gi matung ina hongdoraklabani Malem gi miyamna pamgadaba makhal gi Sumang Lila utfam ama tangai fade hauzik di babok amadi artist singi kumhai yengbagi hainabi hongnarakli aikoi masel hunnabagi mahuta aikoi gi khunai culture tradition kayana yomlaba art form asi hena mapaldagi lakliba miyam amadi tungi mirol singi damak Sumang saukhat minana ba hona minasi haina phongdoki Sumang Lila si nationally nataba internationally akhoi na power ge hadi we need the space akhoi space darkar performing space akhoi na leisure base darkar akhoi gi Sumang Lila gi tradition hani gi to loi grabani na leitar bani na akhoi na phania phai sa de leitre ko leitre atuga madugi yamna kanbe actors su project ko thara tongan me approach the chakra ramatam amade de du nate yamna nungai me ko propati pi bunbada choki matta kathala ka muzafir su laksalli kanu su langsal loi langsan baduna nungai ko rahi
Thoram aduda Manipur State Sumang Lila Council ki President M Purnima si Leimana Thobural amadi Manipur State Sumang Lila Council ki Lifetime President PS Gunasandra Sarmana akhanaba mithunglen oina saruya ki Thoram gi manung chana Sumang Lila gi damak achoba thodang loramba artist kayabu achamba khudol piduna ikai khumna ki bagalonina kumsi gi iboyaima Sumang Lila Award Sumang Lila gi maming leiraba aiba chana lukhoida lathoki Haukiba lengana record matik chana thamlamdabana hauzik awaba kaya mayuknari semgatnaba honabada lanai miyoi singdagi khongkali masi kokhanaba digitalization process haure haina Chief Minister N Birena phongdokibani wafam asinga se Chief Minister Secretariat Manipur Information Commission phongkiba a compendium of important decision ki thoramda athoiba mitung lengi waral piraduna hakibani magna makha tana hailamdam asigi maru mapang imung manung Kaina halibasi land revenue record ningtina leitabana kudong chadaba kaya mayungnari masiki damak state cabinet na digitalization ki firap laukipani hauziti lengak asibo senja thumza tawbada lok yuktana sabkhatpa yai lengana su angamba thakta senja thumza ki mayukta leptuna anti corruption cell hangduna maralaiba miyoi kaya fari asengba achumba khangnabagi damak miyamna lengana tawbada thigatpa yai tawbatabu RTI lady haiduna lana sizinaba yaure achumbagi damak sizinnabiyu haiba wafam phongdoki RTI ga mari leina report sindi RTI is leina asaina hela ka ka wi wanya ji summa har RTI si mayam ne beba tor bisi asema chumma ko kare kina aran to kina RTI le ko ha ke aran to kina ada RTI to yo kamu wanu muria bol dia aran to RTI ki to yo kamu wanu muria apa given that chat na bol ke aran to no Roman si na su dia pre no ki law if ki kai kuna to ga ni picture to ga hada warshu kam sin ne ko che handa laga lai handra aduga khara transparent hoina societies kadang tawba ngamgadra ramdi lekte laira bawana mayam suri da yamna first rate tawba do na wa khale si wor de koi so asala ide ba hi adum mi wa ko da kone so koi alam na ei lam gara ma dine na sa so ngai ri koi se nai de koi han jum na se koi na ga her mai lam tu gara ma se masa ka to ado ha ba so lu da the me ro tam ni Mayai kaba nisa lalonba sing paisa lauraba matung thadok luba video personal ani amadi drug lalonba miyoi ahum police na fagat pangam kre paisa lauraga drug lalonba miyoi ahum thadok luba video personal adu dasa tagadori thodok asigi matangda MAMI TV na fangba pau na hai ngarang Imphal dagi Dimapur tamna chatkinabagi safari car amada drug puduna lakpa miyoi ahum kangpo pigi haivung henvung da leiba mathau toriba video personal anina Anida lupa lak ama piram laga chatkre habigi pau ama fangbadagi police ki kangmuna gari aduge khongol libaga loinena maramdagi gari adu fagatpa ngamkhibani hari police ki kangmuna gari adu check toba matamda tongan ba soft case homfudra henbada haptuna purakpa drug singa konana miyoi ahum adu fagatpa ngamkhibani faraba miyoi ahum adugi manungda amadi Assam gi Karbi Anglong dagi ni hari makatana police ki kangmuna thizin bagi thabak chathabada faraba miyoi sing adudagi lupa lak ama lowbada chenaba VDF ani adu so fagat kre hari Masak khangdaba miyoi anina fadana pokiba nupa amangarang numidang wairam pung mari makhai taba matamda Ukrul police station ki manung chenba Soithar junction lamdam gi Khul anigi marakta leiriba National Highway number 202 Ukrul Jesami lambi gi mayada leiba mongsong amada nomaina kaptuna halamle sakhangdaba singna nomaina kaptuna halam labami adugi maming PS Thanmi chai nefumari apokpa PS Luingam Ukrul district ki Kazi Fung Hungfung Khuldagi ni hari ma ki makokta nomai maru ani panbagi dakfam sing leiba thengnaki aduga ma ki makut ani mak thaurina tung on oinana punduna leramba thengnaki hari
Krishna Kumar IAS na Tamenglong District in Nona Deputy Commission ki thau pukhibaga luni nangasi Tamenglong District Headquarter da Labor Mini Secretary ki Conference Hall da mahakna chair laudina hanba District Level Officer DLO meeting pangtokre DLO meeting adu da lenga na paikhaliba miyamgi yaifa tharang sing miyam da mapung fana yawhalnaba amadi sauka tharangi thabak sing mapung fana pangthoknaba pautak piki aduga mahakna district asi sauka tharang sing ningtina review tawbak ngamnaba chayol amada pung kunmari mahaki office natroga mahaki quarter da laigani haiki Manipur da National Register of Citizens NRC implement tawgadabani haina mahairoi luf taruk na khongjang sangsinran lakli hiramasigi matang da so luf taruk amadi ansamga khusam naraga delegate center mantar da fawa hesitation changsin kiba laikre amadi Union Home Minister da fawa memorandum pisinduna khangan kiba laikre changsi lakpa khongjang singi makatarakpa oina ngasi City Convention Center Imphal da lamdamasi da lariba community single leaders amadi stakeholders singtagi oiba one day consultative discussion on the implementation of NRC in Manipur High Hiramda Mifom Ama Pangtok Rihaina Cherol Amada Kangalakli Cherol Asina Makata na Laiminari ba Furup Singi Maragta Wakal Taminaduna Lamdam Asibuk Kanaba Amadi NRC Manipur da Jana na ba Mifom Asi Pangtok Panailoy na Ngasigi Mifom da Apun Bagi Waref Laura ba Matung da Lengakta Kangangani Haina Fungdorakli Maramdi akoi laidi tongan tongan lo furup sing da akoi kunna akoi amata oina kona minara kanda akoi Manipur da NRC san halaga akoi tongan ba akoi yumthang lai ba country sing ID Myanmar Bangladesh Nepal na chingba kya dagi akoi illegal immigrants sing changsilak tuna akoi lam singa laisal lakpa amadi makoi sing tongan ba illegal oiba thabak kya sa tharakpa summa kya si thinghauna bagi bandam dai koi ngasi akoi laiminari ba furup sing punsala kanda akoi consultative discussion se pantholaga Manipur da akoi NRC si yamang maktangai phadre athuba matamda akoi tangai phadre habadu akoi ware lomina na ba akoi pathok samni aduga ngasi pantholiba consultative discussion asida akoi apunba ware homa lomina na ba akoi kanno hona jagani aduga lawri ware oduna akoi lengakta The Federal Students Organization Kanglai Park Fesok na school sing yangsin kongchet school kaya ama sotana leiramba thengnari hari kongchet adugi sargama oina mosangai Upper Primary School Khagemba Junior High School amadi Wangkem AC gi manung chanalaiba Khoirom Junior High School gi fibam yangsinkre kongset aduda school sing aduda award pa kaya leiramba thengnari maram aduna mari lenaba singna meeting sangbiu hairakli Lamdam asige pothok oiriba amadi nat ka sagonariba iyongi polam sing nan Manipuri amada yonba yabagi ayaba IMC na license piramle thawang asi IMC gi law da kaitel kanbina bagi law yaudra haibigi chingnaba leire haina working committee khwaramban ima kaitel ge co convener asem nirmala na haikre ngasi nungthel imphal gi khwaramban kaitel number 2 gi mathakta pangthokiba paumi singa unaba amada asem nirmala na hai Pauna Bazar da Pradeep Kumar Jain Haiban nan Manipuri amagi dukanda makhal khudimaki lamdam asigi fisabi singna saba handlum gi pothok chawna yolamba thengnare Kaitel fambi singna yoliba apunba handlum gi pothok sing polam singdagi so mahaki dukanda yolamliba aduna hena yami masina maram oiraga Kaitel asida yongi polam sing sipagi chang yamna hantarakli hiram asida khwaidagi Laivak Tiba Amana Nan Manipuri Asida Iyongi Polam Sing Yonba Yai Hydra IMC na license Piramba Asini Nan Manipuri Amana Chatarakli Bat Thawong Asina Laivak Asigi Oina Yamna Sautok Saningai Oidiba Kaitel Asida Apikpa Senport Pothok na Helnungi Pothok Sing Yonjaribi Singda Ajoba Saiting Piri Hiramasigi Matanda IMC gi Makok Thongba official Sing Unaruba Matamda Indian citizen Amana Dukan Amada Handlum Pothok Yauna Yoningba Pot Yonba Yai Masida Atingba Piba Yade Habigi Bai Loda Yawi Haina Kumlaki Adubo IMC gi Chanariba Lo Asi Kaitel Kanbinabagi Lo Yaudrabara Atuba Matamda Mari Lenaba Singna Kanaba Mijeng Sangbiu Hainaso Working Committee gi Co Convener Asem Nirmalana Fongdoki Kan bangam di berapa lengak, kadang kita kiri no hai. Ngarang na anda video viral kui. Pangna bazar da, lupi kara mera pai bina thagala e. Lupi kara sumaina lamcat gamba khotpa macin makati ba, sing na phong na laung na hai re ta ba hai bangam drena. Adu kumba ola iba sing dokani maram dagi no hai. Pau yam tare hojik adu magi station lupi phatta ba sing lamcat gamba sing. Gam ni balam cat ok je basing do masigi kaitan sila siraga di double hengala ko do ni loy na makon di do ni
masi akoi kalhobana kapra aduga tandabana phabra amanomdadi hairi akoi gi market che nation's pride akoi gi tok sabamni asia gi manungdani india gi manungdani manipur gi manungdani kari gi kande IMC kari gi masai sa ayaba pyramid lona yai hai tare ga zumadu yafam thopra kana kana na mifam phamaga kana na madugi order do ayaba piraga kari gi madugi license to pyramid makoi khangdabra haba kasil sini hai base manak nak pa sagada aduk tawba ama thinjal lagati manak nak pagi macha sini hai base madugi knowledge makoi da lehong da braba masin lengak na munna khana bigada bani lairi ban nupi sing sina nupi sing amamam gi imung dal lairi ba nupi sing duna thai ba macha sing mawa sing manau sing mayam dugi makoi gi tamakadi sarkar na khallawi da braba Manipur lengamna tha asigi taung tarukta Kamzong Thobal amasung Tengdopal district ki manungda leiba jingdagi nungpek pa yaroi haina order ama thokiba aduna maram oraga Thobal district ki ingau rock amasung Kharal jingdagi nungpek jaraga imung manung puzari ba lever kaya kham thingna awaba mayuk na hale athing ba asi lever singi khanbiraga komthok piyu haina jingnung kwari committee nungok sekmai gi maikedi gi lenga ke puning jingsilakli hiramasigi matang dangasi nungok Sekmai the Pangtupa Paugi Mifam Amada Jingnung Quarry Committee member MD Aver Khan Hai Manipur Langana Handak Tamlakli ba Nungpek pa Yaro Haiba Ating ba Asina Lamdam Asomda Nungpek laga Hingzari ba Lever Singda Aduki Matik Awaba Mayuk na Hale Haiki Kaksing Kaitel Yauna Kaksing gi Yumthong Kudingdagi Potorak tuna leirak khulakda paiduna leiba amotpa singa sinumidang waidam phawagi manungda Kaksing Municipal Council na lauthokpa haudrabadi hayeng ayuktagi amot akai sing Kaksing Municipal Council gi office da thinjin bahaina miyam na warif laukre ngasi Kakching Bazar Business Welfare Association KBBWA na staduna Kaksing Kaitel da leiba irabot pangta pangtopa miyam gi wakan bifam amade khana nainabagi thoramda miyam na mathaki warif asi amata oina laukibani wakan bifam adu da miyam na Kaksing Kaitel dagi amot akai lauthok piu Kaksing Khulakdagi amot akai lauthok piu haina thaba placard sing season nabaga loinina wakan mifam loisilakpada kholau oina sutlauki tungda miyam gi wakan mifam amadi khana nainabagi warif adasu KBBWA na DC Kakching da pisinduna khangan kre hari Pune dagi Imphal tamna flight lakiba Myanmar National Turret valid travel documents sing Pairam dabadagi phagat matung Singzamai police station da khusina kre hari pau asina hai ngarang ayu pung 13:35 taba matamda mioi taret adu Air Indigo flight number 6E6359/6E822 da Pune dagi Imphal gi airport da thunglakibani hari faraba Myanmar National Sing adugi maming Jingnuam Vung Swankhan Khai Khamsian Khai Jingnum Ing Thangnam Sin Nyang Lunkin amadi Jin Kwan Kawi hari Ingkum Zalisang Maga Jamapan Marifunito gi April 10 da Kodom Pokpida Indian Security Force Singna Aina Tinkraba Lalalof People's Liberation Army PLA gi Khutokna bada Thaudok amada Lalalof asigi lanmi Nepal mafam aduda security gi makuta laikidaba Thaudok asibu Ningsingtuna Manipur Marches Committee na singtuna Athoba Singi Ningsing numit haina chei khudingi Thangwaiban Chairau Chingda April 10 da hekat lekat tamduna lakibagum handak chehisu mafam asida hayeng ayuki pung 10 tagi hauduna nungtil pung 3 fawa hekat lekat tambagi thoram asi pangthokani hari Manipur Marches Committee gi convener na numit asida lamdam asigi miyamna Chairau Singda lakpiduna leikidraba athoba singi mafam da hekat lekat tamba asida saruk yabinaba media ki khutangda appeal tarakli RPF PLA gi athoba singi numit April 10 na lakpada numit asida ningtam lanjungda thawaina ponta pi khraba athoba singi ningsing khuwamda miyamna hekat lekat tambiu amasung numit asida harau komhai lepiu haina lahlolof asige cherol amana hari Aina Tinkraba Lalalof Revolutionary People's Front RPF ke Deputy Secretary Publicity Raven Kumana Thadarokpa Cherol Amana Hai April 10 athoba singi numina lakpada iramdam Imalaivak Miyam gi ningtam lanjungda thawaina ponta pi khraba yawloi athoba khudingmaki mafamda RPF amasung masigi lanmi singlof PLA na kokno na ikai khumnaba uchari loinana leibak miyam gi ningtam lanjung asida tamthiraba yeknabagi saithing nangduna mapunsi chupagi soinairaba Punsida leliba irai chasing amasung marop loi khudingmaki mafamda su ikai khumnaba udli hari
Vishnupur District Police Commando amasung Mapan Suba Assam Rifles ki apunba team amana ngarang numidang wairam kumbi IB Setapur crossing dagi PLA gi active oiba kadar ani fare hari combined team aduna faraba PLA gi kadar sing adugi maming self style second lieutenant Kaisam Kennedy Maidai Jai Kuntra manga apokpa ke ibom cha Maidai Ullau Kaisam Lekai amasung self style captain Hizam Ivo Choba Maidai say ni fuhumdoi apokpa lekhidraba It's Biren Maidai, Thawal Athokpang Maya Lekay Dagini Makoy Animak Ase, kung BPS na makataba legal action law na ba sinakre hari. Traffic Control Police Wing Team Amanang Gandhi Avenue Imphal Nirmalaba School Manang Tangarang Ayuk, Kipung Mapanram Tarakpa Madamda Gari Huran na ba Honara Mamiyoy Ama Fare, Faraba Miyoy Adugi Maming Makakmayum Sajid Khan Jay Kunumdoi Apopa M Farizuddin Khan Kejugao Imphal East Gini Hari Hauzik Hauzina Hapta Kolapati Imphal East Laibani City Police Station ki Makha Darkar Oiba legal action lokat na ba Kusinakre Hari Samajik Nyay Saptab Social Justice Week on the 196th birth anniversary of Mahatma Joytiba Fulega Mari Lena Ngasi and Biren Singh na Luchingduna Nomagi Eba 1-day free health checkup came among Thawal Sabal Tungba Awang Lekay Community Hall the Pangtok Rihari Miyo Kaya Lim na Laing Bagaluni na Hidak Langtak Singh Su Fangan Ki Hari Hawkiba September Gitang Kun Inkum Zalis Sangani Kunitoy da Manipur Lenga Ki Cabinet Mifam Amana Manipur Gi Mafam Kaya Dagi use sungba yon bagi leramba ating ban lautok ba warif ado hando kada bani haiduna coalition against drug and alcohol kada amadi lamda masiki tongan ba imalup sing na chatarakba democratic oiba khongjang gi sarkamo oina ngasi nungthelgi pung ahum taba matamda moidampok moirangzel hingol ahibam Lekai Community Center Imphal West District da Wakan Mifam Pangtokre Wakan Mifam adu all Manipur Women Social Reformation and Development Samas Nupi Samas Moidangpok Ahibam Lekai Nupi Luf Amasung Kadaga Loidina Pangtokibani Wakan Mifam adu da you legalization gi mayokta kholau kaya lauki Bharatiya Janata Yuva Morcha na Sinduna VCP ki Foundation Day April 3 tagi Dr. B.R. Ambedkar gi mapok namit April 13 faba chatagadaba Samajik Nyay Sapta Social Justice Week ki manung channa Thawal District ki manung chanba Thawal Mandal da Sule na laing bagi kem amangasi Thawal Sabal Tongba Awang Lekay Community Hall da Pangtokre VZYM amadi CMO District Health Mission Thawal na Skosan naraga Sinba Thoram aduga mari ledena L Devon High Thoram asigi pandam di levak asigi manung hanjinba na laing sangdagi lamda leiba mafam singda chatuna lemna ana laing chataba mathau taba test amadi tak langtak sing piduna haksang fana thambagi pandamda kem asi pangtokpani haki Bharat Singh Batung ngasi si Bharatiya Janata Yuva Morcha na nahan tarik tak party foundation day dagi heng hanjit tarik tara mari Dr. Bhimrao Ambedkar ki birthday phawba hapta ama chuma chatharakpa party ki tongan ba program sing manungda Yuva Morcha na pangtokpani program amani masina akoina party ko batar ki se kenoda laiba Bharat ki praja khudingmak medical facility hospital ki facility thangdaba jaga khar lapa jaga jingda akoi laiba praja singda akoi masagi medical checkup tawthokbi kurong jaba ma pibani adu Manipur dasu ngasi akoi Thawal da paktok sumaina Manipur mafam atai dasu singi district sing dasu medical akoi checkup camp si pangthoi ngarang so akoi gi ningthau lesem basana jaw gi magi sangai da sumaina medical camp pangthoi Anti-Narcotic Task Force Manipur Amadi Khongjom Police Station Thawal District Adina Punna Khusam Naduna Sinduna Drug Abuse and Illicit Trafficking Haiba Hiram da Nomagi Eba Miyam ga Wakal Taminaba Thoram Amangasi Khongjom da Leba Khongjom Standard English School Japang Tokre Social Worker T.S. Nodia Chan RDS Integrated Rehabilitation Center for Addicts Khongjom gi Project Coordinator K.H. Ravindra Amadi School Asigi Administrator L. Saktider na atoiba mitung using oiduna haudoki ba awareness program adugi maru oiba sargama oina PHC Khoiromgi Medical Officer Dr. Jennifer Devi amadi Khongjom PS ki OC in charge Inspector K Santosa Resource Person oina Drug Abuse amadi Illicit Trafficking haiba Hiram Singh da wangangduna Mairoi Singha wakal tamina ki hari
Manipur Motors Authorized Dealer Oriba Vaza Sell and Service ki branch showroom amangasi Kaksing Lamkai Assam Raffles Camp Manaktangasi Hangdokre Thorom Aduda Athoiba Mitunglen Oikiba Punjab National Bank Kakching branch ki manager M Vagat Nangasi Kaksing da Hangdokliba Manipur Motors Vaza showroom asidagi PNV ki khutangda auto rickshaw loan ki khutangda Launabagi Kudong Java PD Miamna Kudong Java asi Lobiu Haiki Manipur Motors ke General Manager HC Jen Hangdokliba showroom asina yumlo naba oriba Thobal Chandal amadi Tengnopal District ki miyam dasu kanaba kaya biba ngamlagani showroom asida Vazas ki chaka ani gari macha sing amadi ahum panba auto rickshaw yauna gari sing fangbagi matakda pat sing so fangani haiki Election Commission of India Aam Aadmi Party bu National Political Party oide hane lauthokibagi Party asinangasi Varaki Mafam Kaya da Harawa Fongdokiba kum Manipur dasu AAP Manipur State Unit Lamdam Asidasu Miyanga Puna Harau Tayamba Fongdokre Kumja Lisangani Sumna Amadagi Hauna Ameskona Leptana Jatarakpa Sazibukudo Tamba Igi Kongul Libagi Taram Ama Sangai Pro Kabui Pay Tawega Kusam Naduna Sinmin Naduna Sangai Pro Kabui Kul Community Hall the Pangtokre Social Scientist Dr. Danavir Laishram Huyan Nanbaugi editor MAIBAM Danavir Maitei Amadi Sangai Pro Kabui Kulge Kunbu Palmai Singhu Song Kunbu President Member Singoi Kiba Thoram Aduda Nungi Warol Piraduna Amesco President Doitombam Ivotombina Haikibada Masa Masagi Furuki Wakal Tadotuna Ikogi Haiba Wafam Pukatuna Lamda Masida Lariba Furup Kudimak Amatani Kaduna Jing Amadi Tam Haibalon Ase Amesco the Gilau Tokle Haiki Manipur ki Singzamai Singa Mathaktagi Grandmaster NG Jit Kumanta alias Ramesta International All Sports Games Federation na Best Sport Instructor Award Lisangani Kunundoi ki mana pirakle Lemzaningai Oriba mana asi pirakpada International All Sports Games Federation bu thakatba amadi apenba nungaiba phongdokli haina Northeast India All Style Self Defense Sport Association ki General Secretary S Zivana Thadrokpa Cherol amana phongdorakli Aroy Bidamaroy Bapao Amuhana Pizari. Delimitation ki Tavak Loisimbaga Edisigi Mikal Supang Toknaba Taurang Tori Haina Je Finisher and Birena Haikre. Manipur Sarkar Asana Skill Development Amadi Entrepreneurship da ahenba miteng thamduna makhal makha kayagi policy program paikhale haina Minister Hekam Dingona Fongdokre Sumang Lila asi baraki tongan mafam singda lariba folk traditions singa changdam nabada nob traba maromdom lepcha bangamlaba yumbi chelaba performing art form ni haina Dr. Ratan Tiamna Singh Thakre Drug lalonba ahum BDF personal anina lupa lak amal lauraga thadok lamle tungda police na thadok kiba drug lalonba mioi ahum yauna BDF ani ado fagat kre
MAMI TV की Manipuri Prime Time News matang ase daloi zari meng tabiriba singbu amuka hanna chan mabamna khurum jari. Admission open. Singzamai Supermarket Leiba Smart Tutorial Center da Bosem, Kosem Amadi CVSC gi Class 9 gi 12 fawagi Arts Samadi Science Stream gi oina Foundation Course tamnabagi khudong chaba pizari loinena Medical Engineering Amadi NDA gi course tamnabagi khudong chaba su pizari mafam asida experience lereba oja singna takpi tambigani arapada leiba mahairoi singi damak hostel amadi van service gi khudong chaba su pizari lakliba Mars ki tang kunumdoi April ki tang tara amadi April ki tang tara taretagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da